Manipuri hauzik thokliba irang asi lakshinba ngamnaba district SP amadi DC singi miring makhada Ching amasung tampaki lonaba mafam kayada leiba bunker sing lauthokpagi khongthang ama paikhalakpadagi tampaki mafam singda saramba bunker ayamba lauthokrai adubu kadangban Koutruk Senjam Chirang Kanto Saval maningi chingthak paringda Assam Rifles ki post ka yamna naknana leiba Bithel Harauthel en Munai Sanjang amadi Lailon by Fay Hariba Kulsing Asida, Kuki Lalhoubasingna bunker kya Sajinduna Maite Kulsingda, Nongmay Kapsilakpa Leptri. Wafam Masigi ground reality Kangdoknaba TOMTV the UAV drones Yanaduna, Mafam Singasida aerial survey Torubada, Sinda Kadangban Awang Chingdon, Neki Horaga Tongan Bachingtaki Mafam Sinda, Kuki Lalhoubasingna bunker Kuntragi Matakta Sajinduna operate Tobatinari. Bunker singasi tampakti yeng bada irai lain ubang amde ayamba bunker asi underground bunker ni bunker singasi ki mathakta unawana kupsinduna irai lain udana bagi mawong da thamle hauzik Kuki Lalhoubasingna chatharakli ba lalong paring asi tongan mawong amada chathari nongmai amadi bom na attack chathabada soktana bagi mawong da Lanban kaya semgatuna chingkhong da changshilakpa sing lain target tawba yanana ba sem saduna leiri Haukiba tangkun taruki numidang da Kanto Saval maning chingthak Bengnom Kuki Village sagi Kuki Lalhoubasingna Kanto Saval lomda nongmai round 7 kapsilaki mathangi numit July 18 ki numidang wairampung taruk minute ni furom tawa aduaidana Koutruk khulgi maning chingthak tagi Kuki Lalhoubasingna nongmai round khara kapsilaktuna attack chatharaki July 18 gi numidang pung 8:30 tarakpa aduaidana NSU Koutruk mathak chingdagi Kuki Lalhoubasingna chingkhong da leiba Koutruk khulgi nongmai round kaya kapsinduna landaraki Masidas natana Senjam Chirang maning chingthaktagi Kuki Lalhoubasingna nongmai round kaya tatana kapsilakle Kariyungma tampak lomdagi khud handuna nongmai hek kapuragana chingthakta leiba kunithoi suba Assam Rifles ta chingkhong da leiba khulsingda nongmai kapsinduna attack chatharakle chingkhong da tariba maitei khulsing asiga ngaknanaba leiba state force singi masing asi yamdabana maram oiraga khudongcha kaya mayoknari Maram aduna kadangban hauraga kantong Saval faubagi chingkhongda deploy toriba state force ki masing asi hengat haningbagi apambaso maikei adonggi miyam na fongdoknarakle Jingya jingthak sida lairubani na khoi aduki matik ware khoi khunja singji leibam chapam amata khangnadre khoi nupa makhaina sandri taraga leire nupi makhaina yumda changjil laga leiba kirabani na sigi community honsida thoaga leire changjil laga cha ising thongaga leigada bo matamse khoi thongba ngamjadre ba tasengna chak thongi matamda nongmai kapchilaktana phalang hobam di jingo hoba sansibana jingba khoi bayam ba sigumji tholakpani na aduga akhoi gi pankar singdi mayam Tugai bide, aduga chingthak ta khunjo ta da bida chingthak sida pankar saraga leiraga asigum masina tugai bidre tasengna hujung ki oina de khoi aina khoina pambudi ai khoi gi matik jana khoi gi security thambiba isa isu sing adugi leidiba ngang no bising je tumlam charam khang telam jaw da khara le kano da khara le akhoi gi pankar da akhoi khunja gi angang khara leijaba so leiba ngamdre moina to na kapsin bibani na adula security je ya di matik sana khar bibi rawana sarga ngam famda Hajari